ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯪꯍꯧꯗꯅ ꯃꯦꯒꯤ ꯇꯥꯡ 3, 2023ꯒꯤꯁꯤꯗ ꯈꯪꯍꯧꯗꯅ ꯍꯧꯔꯛꯄ ꯏꯔꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯂꯩꯔꯛꯏꯕꯁꯤ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯃ ꯃꯄꯨꯡ ꯐꯥꯔꯦ. ꯊꯥ 2 ꯁꯨꯖꯜꯂꯛꯀꯗꯣꯔꯦ. ꯃꯁꯤꯗꯩꯁꯤꯗ ꯏꯔꯥꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯃꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯗꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯅꯤ ꯍꯥꯏꯗꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯅ ꯂꯩꯈ꯭ꯔꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯂꯣꯏꯁꯟꯅꯤꯡꯉꯤ, ꯑꯊꯨꯕꯗ ꯂꯣꯏꯁꯟꯅꯤꯡꯉꯤ. ꯂꯣꯏꯁꯟꯕ ꯍꯥꯏꯕꯁꯤꯁꯨ ꯍꯦꯛꯇ ꯇꯍꯥ-ꯇꯍꯥꯅ ꯂꯣꯏꯁꯟꯕ ꯄꯥꯝꯗꯦ. ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯒ ꯁꯥꯟꯇꯤꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕ ꯑꯩꯈꯣꯏ ꯄꯥꯝꯖꯩꯌꯦꯕ. ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯩꯈꯣꯏ ꯏꯟꯃꯦꯠꯁꯤꯡꯅꯦꯕ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯆꯤꯡꯒꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏꯑꯦꯕ. ꯌꯥꯝ ꯋꯥꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ. ꯃꯔꯝ ꯑꯗꯨꯅꯅꯦ ꯂꯥꯟ ꯑꯁꯦ ꯑꯩꯈꯣꯏ ꯂꯣꯏꯁꯟꯅꯤꯡꯉꯦ. ꯍꯥꯟꯅ ꯁꯨꯅꯕ ꯇꯧꯗꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯐꯖꯅ ꯄꯨꯟꯅ ꯅꯥꯀꯜ ꯑꯅꯤꯁꯦ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯂꯣꯏꯁꯟꯕ ꯄꯥꯝꯃꯦ. ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯌꯦꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯁꯤ ꯚꯥꯔꯠꯀꯤ ꯐꯤꯕꯥꯟꯅꯨꯡꯗ ꯆꯟꯗꯅ ꯂꯩꯔꯨꯔꯦ. ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ. ꯂꯩꯔꯤꯕꯅꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯗ ꯃꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯂꯩꯕ ꯎꯏ. ꯑꯗꯨꯅ ꯇꯍꯥ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯊꯕꯛ ꯃꯌꯥꯝ ꯂꯥꯟ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯅꯦꯕ. ꯍꯥꯟꯅ ꯁꯨꯅꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯒꯗꯕꯅꯦꯕ. ꯑꯗꯨ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯁꯦꯟꯇꯔꯗ BJP ꯒꯚꯔꯟꯃꯦꯟꯠ ꯄꯥꯜꯂꯦ. ꯃꯅꯤꯄꯨꯔꯗꯁꯨ ꯀꯩꯅꯣꯅ BJP ꯁꯔꯀꯥꯔꯅ ꯄꯥꯜꯂꯦ. ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯣꯛꯅ ꯇꯧꯕ ꯉꯝꯗꯕ, ꯍꯥꯏꯅꯤꯡꯕ ꯊꯕꯛ ꯇꯧꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃꯅ ꯐꯖꯟ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛ ꯄꯨꯟꯕꯤꯔꯒ ꯁꯦꯝꯒ ꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ MP 2 ꯑꯥꯎꯇꯔ ꯑꯃꯁꯨꯡ ꯏꯅꯔꯒꯤ ꯍꯥꯏꯔꯤꯕ ꯀꯥꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ MP 2ꯁꯤꯒ ꯑꯩꯈꯣꯏꯒꯤ NGO ꯃꯌꯥꯝꯁꯤꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗ ꯍꯧꯖꯤꯛ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯗꯅ ꯂꯩꯔꯦ. ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯈꯣꯏꯗ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯄꯤꯔꯦ. ꯑꯩꯈꯣꯏꯅ ꯀꯨꯀꯤꯗ ꯅꯣꯡꯇ ꯈꯨꯠ ꯊꯥꯔꯨꯕ ꯂꯩꯇꯦ, ꯍꯧꯔꯨꯕ ꯂꯩꯇꯦ. ꯃꯈꯣꯏꯅꯗ ꯍꯧꯔꯛꯄꯅꯤ, ꯑꯩꯈꯣꯏ ꯌꯦꯡꯗꯅꯗ ꯂꯥꯛꯄꯅꯤ. ꯑꯩꯈꯣই ꯂꯥꯜ ꯍꯥꯟꯅ ꯁꯨꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯥꯝꯗꯦ. ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯅ ꯋꯥꯔꯣꯏꯁꯤꯟ ꯄꯣꯔꯛꯅꯕ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯂꯩꯅꯕꯒꯤ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯂꯩꯕ ꯑꯣꯏꯅ ꯎꯏꯌꯦ. ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅꯅꯦ ꯍꯨꯜ ꯍꯨꯟꯗꯅ ꯉꯥꯡꯅꯔꯤꯕꯁꯦ ꯉꯥꯡꯅꯔꯣꯏꯁꯤ, ꯉꯥꯡꯅꯕꯁꯨ ꯂꯦꯞꯄꯤꯌꯨ. ꯑꯩ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ. ꯑꯩꯈꯣꯏꯗꯤ ꯂꯤꯂꯤ ꯀꯦꯝꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯅꯤ. ꯑꯗꯨꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯛꯑꯕ ꯊꯥ ꯑꯃ ꯍꯦꯟꯖꯟꯈ꯭ꯔꯕꯁꯤꯗ ꯀꯨꯀꯤꯒꯤ ꯉꯁꯤ ꯐꯥꯎꯗ ꯃꯣꯏꯒꯤ MLA ꯃꯟꯇ꯭ꯔꯤ ꯌꯥꯎꯔꯒ ꯃꯣꯏ 10ꯅꯤ. ꯅꯣꯡꯃꯇ ꯍꯨꯟꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ. ꯀꯨꯀꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯄꯥꯝꯃꯤ ꯄꯥꯝꯗꯦ, ꯐꯝꯒꯤꯗ ꯑꯣꯏꯔꯣ ꯑꯃꯒꯤꯗ ꯑꯣꯏꯔꯣ ꯑꯃꯠꯇ ꯃꯣꯏꯒꯤꯗ ꯍꯨꯟꯅꯕ ꯂꯩꯇꯦ. ꯑꯩꯈꯣꯏ ꯃꯁꯦꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯨꯀꯤꯅ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯝꯒꯅꯤ. ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯑꯗꯨꯒꯨꯝꯕ ꯍꯨꯟꯅꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯨꯀꯤꯅ ꯆꯥꯟꯁ ꯂꯧꯔꯒ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯥꯡꯉꯤꯕ ꯂꯥꯎꯔꯤꯕ ꯃꯌꯥꯝꯗꯨꯅ ꯑꯣꯏꯔꯦꯕ. ꯃꯗꯨꯅ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯑꯝꯇꯪ ꯃꯥꯟꯅꯁꯤ. ꯑꯩꯈꯣই ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯑꯗꯣ ꯄꯨꯂꯞ ꯂꯥꯎꯃꯤꯟꯅꯔꯒ ꯄꯥꯝꯗꯕ ꯃꯌꯥꯝꯅ ꯄꯥꯝꯗꯕ, ꯑꯩꯅ ꯈꯪꯕ ꯃꯌꯥꯝꯅ ꯈꯪꯉꯛꯄ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯇꯥꯁꯤꯟꯃꯤꯟꯅꯔꯒ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯂꯥꯜ ꯑꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯕ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣই ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ. ꯑꯗꯨꯅ ꯀꯨꯀꯤ ꯌꯥꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒ ꯑꯩꯈꯣই ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯨꯟꯅꯗꯅ ꯇꯧꯕ ꯊꯕꯛꯁꯤ ꯉꯁꯤꯗꯒꯤ ꯇꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ. ꯅꯨꯡꯁꯤꯕꯤꯌꯨ.
ꯑꯩꯈꯣꯏ ꯑꯄꯥꯝ ꯄꯥꯝꯗ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯈꯟꯅ ꯇꯥꯟꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯍꯞꯇꯥꯒꯤꯅꯤ ꯈꯪꯗꯦ ꯑꯗꯩ ꯊꯥꯈꯥꯏꯒꯤꯅꯤ ꯈꯪꯗꯦ NGO ꯃꯌꯥꯝꯁꯤꯡꯁꯤꯒ MP 2ꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ MLA ꯃꯌꯥꯝꯁꯤꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯇꯥꯟꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯌꯨꯅꯤꯇꯤꯗꯣ ꯑꯝꯇꯪ ꯎꯠꯂꯒ ꯀꯨꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯀꯨꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯃꯌꯥꯝ ꯑꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯃꯤꯕ ꯈꯣꯡꯖꯥꯏ ꯍꯥꯏꯔꯝꯃꯦ ꯃꯇꯥꯡꯗꯨꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯅꯔꯝꯃꯤꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕꯁꯦ ꯑꯁꯨꯃꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯊꯝꯖꯔꯤ꯫